Gari Huranba miyoi ama huralakpa gari amadi huranbada sizinaba master key amaga konana ngarang Imphal West Commando team na Phare haili. Farba miyoi adudi Thobal district ki Sangayumpham Cherapur mayai lekaidagi MD Nawaz Sharif chahi kuntraga taruk apokpa lekhidraba MD Fasiuddin kawi hairi. Police dagi fangba paugi matungina ngarang numitungba matung pung anirom tarakpa duwaida Kanglapat lambida leiba PWD office mamangda leiba gari parking dagi ut machugi Honda Dio registration number MN01AE0889 ama huran kre haiba pau ma lakpadagi Imphal West Commando gi team singna khwairamban kaithal ya koibada chai thoktuna achat awok sing checking chathabada pauna bazar maning nambul mapa lambi kai sampat bridge yoramdai aduaida Honda Dio thoduna lakpa MD Nawaz Sharif haidiba miyoi asi khamduna verification chathabada mahakna thorakliba gari adu mahakna PWD mamangda leiba parking dagi huralakpani haiba khangbadagi mahakpo police na fakibani hairi Panbayai Faraba MD Nawaz Sharif asi mamang thakta Rims Hospital campus manungdagi gari huralambagi crime record leiba miyoi ni haina paw sena makhatari Impact TV gi maning swagi nambulgi turen gi swagi da freshing checking to matamda Honda Dio scooter ama grey color gi kakulong side gi lakmani matu koi khamaga check to matamda hairiba gari asi PWD parking side gi huralaga purakpani haiba khangba ngame adudagi di koina miyoi adu detain tawriba misak adugi mamingna MD Nawaz Sharif kawi 36 years son of late MD Fasiuddin of Sangayumpham Cherapur May Lekai Thobal district na hairiba miyoi asi koi masi Phare aduga masi hanasu koi gi Rims campus dagi Honda Activa huranbagi case ta pharaga masi Phare ba adumba criminal history le ba adumba misakamani